mayambu ahanba maktada Manipuri wari yumjauna mayambu amuka hana punemjari ngasi su aikoina phul hora story ama puduna laksari wari asi leithok charapa matamda soikiba langkiba kaya yaurabasu mayamna pukchal chauna ngakpiu aduga wari asi hingliba natraga laikhidraba kanagumba amataga mari lenana ijaba wari na sadi bhapna mapung phana sagasaduna ijaraba adugumlaba wari amakhakni phare mayam adudi wari asi haunaba tawjaraklage ngasigi wari asigi maming ka bara Prasan lairik lasu yamna phana horakpa angang amakhakni asum piklingai matamdagi hauna lairik ta thawa yauna lakpana class 12 loisilli 12 asi suwangna pass tawraklaba matungda mapa syamda sumna hairai paba ai Delhi oina lairaga lairik tamgiba ihe madugi wakhalondu ai su hana khandi khalami ada nangna pami basi karino college tamge haibra natragana kari tam thagge haibano college se makha tana ai tamba pamdri medical line joina sanglage haina khalli madusu khana bayai namasu doctor oi basi amna pamjarakpani nangna tamge hairi basi kana ada laigi paba imanaba rosan sul sakadabani aduda ai gama gadi ka se punduna laibadi yararoi masu ka tongan ba amada lai magi ka du sulai pham yamna laitre aduna silli hairai maga khara nakna bajaga amada isu laina basilasi haidana kai kenu yamna hairakpani phare adudi namaga suwari watai khara sanakho nathanta thadokpado isu pamde asi hairaga mapa syam su thabak adu maksakre Prasan su mamagi manakta lai mama santi sak thongduna lai Prasana ima babada su ai hainare babana su yare aduda imana su kai keno khara tanau haidana imagi inakta ai changlai bani kai wanu haise ima ai makha tam thabasi Delhi doina tamlage adudi doctor oina tamge hairibra natraga karino imana su pamba aduga piklingai matamdagi soisi doctor tamba sadam pamduna laklabanina imagi apambado Delhi doina tamlage aduda nang kana laikaduriba ima laibagi wabudi imanaba rosan su aina laikaduriba apartment ado madudagi khara salaga lai imanaba rosan su apartment ado yengduna lairabani mahak su tamgadabani admission tawbadu su hokre phare nangna thanta laibado aidi kaya thoi nadi pamdabani rosanga pulapuna laiminarabadi phagadaba as ima yarese ithanda su khara laiba tamgi kasu thoidokpa amata tawroisi hai kasu thoidokpa tawroi hainune kanana khangba tamba ngamba nati yarese aisu yare ado napaga kekeno khara tanaraga horendo wa khara khanasi asi hairaga Prasan su masado khara harau jarami numidangi matamni Prasan amadi mama mapa makhoi ahum khaktang laibani Prasana saksana sana baba ngasai ki wafamdo imana su yare ado karamba matamdo ina satla saibno Prasan ki mapana ado eragadi lagliba tang kuna sida flight ticket kaklaga numit nini mukson tharaba matungda adum sanaba tawrasi Prasan ki mamana ado aidi sasi kida ihe mama lamit tumit khangba haibasidi yumdagi sumapal khara thokadabani yumdagi mapal thokmandrabadi thoktriba misak adasu asum pangsinbe hemalakpani yarese nupa oina poklabadi kharasu mapal thokpada kiroidabani nasa nupa si mapan thokpada mi thengnaba ngamgani haibasi aiki thajabani yarese asi hairaga mama mapa amadi Prasan makhoi sak sana wari sanari Delhi da lairiba mamanaba Rosan su pau phaukhre Rosanna itaw adu eragadi nangna lakadaba numit ado ai su hairaklo posai thangdokpa kai keno khara yauge Prasan su hoi haiduna yari asum tawdana Prasan Delhi da mahak si satkhre mahakna laigadoriba apartment adu su madugi manak tana laklaba kana duda Prasana paba sigi apartment asidi saudi onthona saukreda Prasana airport te hek lakle haibaga Rosanna okpa salurabani Rosanna tholaklaga itaw sigi apartment asini as itaw onthona saukreda saubani law sangnaba tawrasi mapa syamna su onthona su saukreda sigi apartment asidi phare sangnaba tawrasi sa so onthona sakre
ꯑꯁꯨꯝ ꯇꯧꯗꯅ ꯃꯈꯣꯏ ꯑꯍꯨꯝ ꯆꯪꯃꯤꯟꯅꯔꯛꯂꯤ꯫ ꯄ꯭ꯔꯁꯥꯟꯅ ꯂꯩꯒꯗꯕ ꯔꯨꯝ ꯑꯗꯨꯁꯨ ꯈꯪꯗꯣꯛꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯔꯨꯝ ꯑꯗꯨꯗ ꯂꯥꯛꯂꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯀꯩꯅꯣ ꯃꯈꯣꯏꯁꯨ ꯇꯧꯕ ꯌꯥꯕ ꯇꯧꯔꯤ꯫ ꯄ꯭ꯔꯁꯥꯟꯒꯤ ꯃꯄꯥꯗꯨꯁꯨ ꯅꯨꯃꯤꯠ 2-3ꯃꯨꯛꯇꯤ ꯂꯩꯈꯤꯒꯗꯧꯔꯤ꯫ ꯏꯇꯥꯎ, ꯅꯪꯒꯤ ꯑꯦꯄꯥꯔꯠꯃꯦꯟꯗ ꯍꯟꯈ꯭ꯔꯅꯨ꯫ ꯁꯤꯗ ꯀꯩꯅꯣ ꯅꯨꯃꯤꯗꯥꯡ ꯈꯔ ꯆꯥꯕ ꯊꯛꯄ ꯇꯧꯔꯁꯤ꯫ ꯔꯣꯁꯟꯅ ꯑꯩꯗꯤ ꯌꯥꯔꯅꯤꯗ, ꯑꯥꯗ ꯑꯗꯨꯝ ꯆꯥꯔꯒꯦ꯫ ꯌꯥꯗꯦ, ꯁꯤꯗ ꯑꯗꯨꯝ ꯄꯨꯂꯞ ꯆꯥꯈ꯭ꯔꯁꯤ, ꯑꯗꯨꯒ ꯍꯟꯒꯦꯒ ꯍꯟꯈ꯭ꯔꯣ꯫ ꯄ꯭ꯔꯁꯥꯟꯅ ꯌꯥꯗꯕ ꯃꯔꯝꯅ ꯔꯣꯁꯟꯁꯨ ꯆꯥꯕꯗ ꯑꯗꯨꯃꯛ ꯌꯥꯔꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯁꯥ ꯑꯃ ꯊꯣꯡꯗꯨꯅ ꯑꯗꯨꯃꯛ ꯆꯥꯔꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ 2-3ꯃꯨꯛ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯄ꯭ꯔꯁꯥꯟꯗꯨꯁꯨ ꯃꯤꯡ ꯆꯜꯂꯤ꯫ ꯃꯍꯥꯛꯅ ꯇꯝꯒꯗꯧꯔꯤꯕ ꯀꯣꯂꯦꯖ ꯑꯗꯨꯗ ꯃꯄꯥ ꯁ꯭ꯌꯥꯝꯁꯨ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯆꯠꯂꯝꯗꯥꯏꯒꯤ ꯃꯇꯝ ꯑꯗꯨꯗ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯌꯨ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡꯗ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝ ꯇꯧꯗꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯍꯞꯇꯥꯃꯨꯛꯀꯤ ꯆꯥꯡꯗꯤ ꯂꯩꯁꯤꯜꯂꯛꯂꯤ꯫ ꯄ꯭ꯔꯁꯥꯟꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯃꯁꯥꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯗꯦ꯫ ꯇꯧꯕꯇꯕꯨ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯁꯤ ꯃꯃꯥꯟꯅꯕ 2 ꯁꯨꯅ ꯂꯩꯇꯕꯁꯤꯗ ꯃꯁꯥꯗꯣ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯇꯦ꯫ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯃꯌꯥꯡ ꯃꯆꯥ ꯉꯥꯛꯇꯅꯤ꯫ ꯄ꯭ꯔꯁꯥꯟꯁꯨ ꯔꯣꯁꯟꯗ ꯀꯣꯜ ꯑꯗꯨꯃꯛ ꯇꯧꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯣꯏꯅ ꯁꯥꯟꯅꯩ꯫ ꯑꯁꯨꯝꯅ ꯅꯣꯡꯃꯗꯤ ꯄ꯭ꯔꯁꯥꯟ ꯃꯁꯥꯗꯣ ꯀꯣꯂꯦꯖꯇꯒꯤ ꯏꯇꯟ ꯍꯜꯂꯛꯏ꯫ ꯃꯁꯥꯁꯦ ꯁꯥꯒꯗꯧꯔꯤꯕ꯭ꯔꯥ ꯈꯪꯗꯦ ꯍꯥꯏꯗꯅ ꯃꯔꯥꯏꯕꯛ ꯑꯗꯨꯗ ꯄꯥꯏꯗꯅ ꯂꯥꯛꯏ꯫ ꯉꯁꯤꯒꯤ ꯏꯁꯥꯁꯤꯗꯤ ꯅꯍꯥꯟ ꯃꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦꯗ꯫ ꯏꯁꯥꯁꯤ ꯂꯥꯏꯍꯧ ꯂꯥꯛꯀꯗꯕ꯭ꯔꯥ? ꯑꯁꯤ ꯍꯥꯏꯔꯒ ꯄ꯭ꯔꯁꯥꯟ ꯃꯍꯥꯛꯀꯤ ꯑꯦꯄꯥꯔꯠꯃꯦꯟ ꯑꯗꯨꯗ ꯇꯝꯅ ꯂꯥꯛꯏ꯫ ꯑꯦꯄꯥꯔꯠꯃꯦꯟ ꯑꯗꯨꯗ ꯍꯦꯛ ꯌꯧꯔꯕ ꯀꯥꯟ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯁꯥꯁꯦ ꯄꯣꯞ ꯇꯥꯕ ꯃꯈꯩ ꯆꯣꯛꯊꯕ ꯍꯧꯔꯛꯂꯤ꯫ ꯃꯁꯥꯗꯨꯁꯨ ꯊꯛ ꯅꯤꯛꯄ ꯍꯧꯔꯛꯂꯤ꯫ ꯄ꯭ꯔꯁꯥꯟ ꯐꯣꯟ ꯇꯧꯔꯒ ꯔꯣꯁꯟꯗ ꯀꯧꯏ꯫ ꯔꯣꯁꯟꯗꯨꯁꯨ ꯆꯦꯜꯂꯛꯏ꯫ ꯄ꯭ꯔꯁꯥꯟꯅ ꯇꯧꯔꯝꯂꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨꯗ ꯔꯣꯁꯟꯅ ꯎꯔꯨꯕ ꯃꯇꯝꯗ ꯃꯁꯥꯗꯣꯈꯔ ꯊꯨꯅ ꯌꯦꯡꯊꯣꯛꯂꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯇꯥꯎ, ꯅꯁꯥꯗꯣ ꯑꯃꯨꯛꯇꯪ ꯐꯤ ꯑꯏꯪꯕꯁꯤꯅ ꯅꯞꯊꯣꯛꯁꯤ꯫ ꯐꯤꯁꯤꯅ ꯅꯁꯥꯗꯣꯈꯔ ꯅꯞꯊꯣꯛꯁꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯄ꯭ꯔꯁꯥꯟꯁꯨ ꯋꯥ ꯑꯃꯠꯇ ꯉꯥꯡꯗ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩ꯫ ꯑꯁꯨꯝꯅ ꯅꯞꯊꯣꯛꯄ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯄ꯭ꯔꯁꯥꯟꯅ, ꯏꯇꯥꯎ, ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯃꯗꯤ ꯅꯪ ꯁꯤꯗ ꯂꯩꯔꯣ꯫ ꯏꯁꯥꯁꯤꯕꯨꯗꯤ ꯍꯧꯖꯤꯛ ꯈꯔ ꯐꯔꯦ꯫ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯀꯅꯥꯅ ꯈꯪꯕ ꯑꯍꯤꯡꯗꯗꯤ ꯕꯪ ꯂꯥꯎꯅ ꯏꯁꯥꯁꯦ ꯁꯥꯒꯠꯂꯛꯂꯕꯗꯤ ꯅꯪ ꯁꯤꯗꯩꯁꯤꯗ ꯑꯗꯨꯃꯛ ꯄꯣꯊꯥꯗꯨꯅ ꯂꯩꯔꯣ꯫ ꯑꯩꯁꯨ ꯑꯗꯨꯝ ꯏꯁꯥꯁꯤ ꯃꯤ ꯑꯃꯒ ꯂꯩꯃꯤꯟꯅꯔꯕꯗꯤ ꯏꯁꯥꯁꯦ ꯈꯔꯁꯨ ꯄꯨꯛꯅꯤꯡ ꯑꯁꯤ ꯂꯨꯝꯃꯤ꯫ ꯍꯣꯏ ꯏꯇꯥꯎ, ꯑꯩ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯃꯗꯤ ꯅꯪꯒꯤꯁꯤꯗ ꯑꯗꯨꯃꯛ ꯇꯨꯝꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯄ꯭ꯔꯁꯥꯟꯒ ꯔꯣꯁꯟꯒ ꯀꯩꯅꯣ ꯋꯥꯔꯤ ꯋꯥꯇꯥꯏꯈꯔ ꯁꯥꯟꯅꯩ꯫ ꯄ꯭ꯔꯁꯥꯟꯒꯤ ꯃꯁꯥꯗꯨꯁꯨ ꯐꯔꯛꯂꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯑꯣꯏꯅꯗꯤ ꯈꯔꯁꯨ ꯌꯥꯡꯊꯣꯛꯂꯛꯂꯤ, ꯒꯨꯂꯤꯁꯨ ꯆꯥꯔꯕ ꯃꯇꯨꯡꯗ꯫ ꯑꯁꯨꯝꯅ ꯆꯥꯛ ꯑꯗꯨ ꯈꯔ ꯆꯥꯔꯕ ꯃꯇꯨꯡꯗ ꯄ꯭ꯔꯁꯥꯟꯁꯨ ꯑꯗꯨꯃꯛ ꯃꯁꯥꯗꯣ ꯄꯣꯊꯥꯈ꯭ꯔꯦ꯫ ꯔꯣꯁꯟꯁꯨ ꯀꯩꯅꯣ ꯄ꯭ꯔꯁꯥꯟꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯑꯗꯨꯃꯛ ꯐꯝꯗꯨꯅ ꯂꯥꯏꯔꯤꯛ ꯑꯗꯨ ꯑꯗꯨꯝ ꯄꯥꯔꯤ꯫ ꯔꯣꯁꯟꯅ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯥꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯥꯡꯗꯣꯔꯛꯄꯒꯨꯝꯅ ꯇꯧꯔꯛꯂꯤ꯫ ꯊꯣꯡꯅꯥꯎ ꯑꯁꯤ ꯃꯊꯟꯗ ꯒꯦ ꯂꯥꯎꯅ ꯍꯥꯡꯗꯣꯛꯂꯛꯏ꯫ ꯃꯗꯨꯗ ꯔꯣꯁꯟꯅ, ꯊꯣꯡꯅꯥꯎ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯠ ꯑꯁꯤ ꯏꯪꯈ꯭ꯔꯦꯗ꯫ ꯉꯁꯥꯏ ꯊꯣꯡꯅꯥꯎ ꯑꯁꯤ ꯍꯥꯡꯖꯤꯟꯕ ꯂꯣꯟꯁꯤꯟꯕꯒ ꯀꯥꯎꯈ꯭ꯔꯕ ꯖꯥꯠꯂꯥ? ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯔꯣꯁꯟꯅ ꯊꯣꯡꯅꯥꯎ ꯑꯗꯨ ꯊꯤꯡꯖꯤꯜꯂꯤ꯫ ꯑꯗꯨꯒ ꯉꯥꯏꯍꯥꯛꯇꯪ ꯃꯇꯨꯡꯗ ꯃꯍꯥꯛꯁꯨ ꯑꯗꯨꯃꯛ ꯇꯨꯝꯅꯤꯡꯂꯦ ꯍꯥꯏꯗꯅ ꯎꯏꯔꯨꯝ ꯁꯥꯔꯨꯝ ꯎꯏꯊꯕ ꯍꯧꯔꯛꯂꯤ꯫ ꯑꯩꯁꯨ ꯇꯨꯝꯅꯕ ꯇꯧꯔꯒꯦ꯫ ꯐꯃꯥꯡ ꯑꯁꯤꯗ ꯊꯥꯔꯒ ꯑꯩ ꯇꯨꯝꯊꯅꯕ ꯇꯧꯔꯒꯦ꯫ ꯏꯁꯥꯁꯤ ꯑꯍꯤꯡ ꯇꯨꯝꯂꯛꯇ꯭ꯔꯕꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯋꯥꯒꯗꯧꯔꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯔꯣꯁꯟꯁꯨ ꯃꯍꯥꯛꯀꯤ ꯐꯃꯥꯡ, ꯍꯥꯏꯕꯗꯤ ꯄ꯭ꯔꯁꯥꯟꯒꯤ ꯐꯃꯥꯡ ꯑꯗꯨꯗ ꯑꯗꯨꯃꯛ ꯇꯨꯝꯊꯅꯕ ꯇꯧꯏ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝꯅꯤ꯫ ꯔꯣꯁꯟꯒꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯅꯨꯡꯁꯤꯠ ꯑꯃ ꯊꯦꯡꯕꯒꯨꯝ ꯇꯧꯔꯛꯂꯤ꯫ ꯊꯦꯡꯂꯛꯂꯤꯕ ꯅꯨꯡꯁꯤꯠ ꯑꯁꯤ ꯁ꯭ꯋꯥꯁ ꯁꯥꯕ ꯅꯨꯡꯁꯤꯠꯅꯤ꯫ ꯃꯁꯥꯗꯣ ꯂꯨꯝꯕꯨ ꯁꯥꯔꯛꯄꯗꯨꯗ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝꯅ ꯀꯣꯏꯁꯤꯜꯂꯤ꯫ ꯃꯁꯥꯗꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯃꯤ꯫ ꯔꯣꯁꯟꯅ, ꯀꯗꯥꯏꯗꯒꯤ ꯏꯁꯥꯁꯤ ꯂꯨꯝꯕꯨ ꯁꯥꯕ ꯅꯨꯡꯁꯤꯠꯅꯣ? ꯑꯣꯟꯊꯣꯛꯅꯁꯨ ꯏꯁꯥꯁꯤ ꯏꯪꯊꯔꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯅꯨꯡꯁꯤꯠ ꯑꯁꯥꯕ ꯌꯩꯔꯛꯄꯁꯤꯗꯤ ꯏꯁꯥꯁꯤ ꯀꯩꯅꯣꯝ ꯏꯊꯧ ꯇꯧꯏꯗ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯁꯥꯟ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯖꯥꯠ ꯌꯥꯝꯅ ꯈꯟꯕ ꯍꯧꯔꯛꯂꯤ꯫ ꯔꯣꯁꯟ ꯃꯤꯀꯞ ꯊꯣꯛꯂꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯑꯁꯨꯝꯅ ꯈꯜꯂꯤ, ꯀꯗꯣꯝꯗꯒꯤ ꯅꯨꯡꯁꯤꯠ ꯑꯁꯥꯕꯅꯣ ꯏꯁꯥꯁꯤꯗ? ꯅꯨꯡꯁꯤꯠ ꯑꯁꯥꯕꯁꯤ ꯃꯤꯅꯗꯤ ꯀꯩꯅꯣ ꯈꯔ ꯍꯥꯏꯅꯕꯅꯤ, ꯄꯥꯛꯅꯁꯨ ꯊꯣꯛꯄ ꯊꯧꯗꯣꯛ ꯅꯠꯇꯦ꯫ ꯑꯁꯨꯝꯅ ꯈꯟꯗꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯊꯣꯡꯅꯥꯎ ꯊꯪꯕ ꯃꯥꯏꯀꯩ ꯁꯣꯝꯗ, ꯍꯥꯏꯕꯗꯤ ꯄ꯭ꯔꯁꯥꯟꯒꯤ ꯊꯣꯡꯅꯥꯎ ꯊꯪꯕ ꯃꯥꯏꯀꯩ ꯁꯣꯝꯗ, ꯃꯗꯨꯗ ꯈꯜꯂꯤꯕ ꯄꯥꯗꯥꯔ ꯑꯗꯨ
Kanagumba miyoy amagi mami tabagumna Rosan na uba horakli. Rosan mami kuptabi yangi. Adum na yinglingay maduda swailong hekta mangtokri. Rosan masada kampre kangi. Aduga Rosan na hobi-hobi hokolaklaba matamda padarado tamna sangsili. Kana laiki haida na yangi. Adubu kanagumba matalairamdi. Rosan na. Hojik toribadubu karino. Mangla taibangla. Mang oiramba yaida. Manida. Asumna lairingay matam maduda tungthangba sarugaduda kanagumba ama lakpagumna mahaki masaduda phawba horakli. Rosan hanna phawba yengba tawda adum tumina lay. Asumna lairingay matam maduda tungthangba maike somda kanagumba ama phat lanthokduna sakibado. Rosan su phat laithokduna yengluba matamda kanagumba nupi ama mami sami oina mahak tamna adum yengdana maithongda kiba amagi matawgumna songsilaklibado mahaksu kamprek khangi. Asumna kamprek khanglaba matungda Rosan mikap tholakli. Ngasay mahakna ukiba mayamsing adu mangni haiba mahak sapsana khangli. Rosan mamayda humang anapi kangduna hokolai. Aduga Rosan asumna khalli. Hojiki matawadudi mang oire. Aidi taibangni haidana khalluri. Onthokpanida. Asumna lairingayda Prasandusu mikap tholakli. Prasana. Itaw. Tumbaga mata yadrabara. Itaw. Tumbadi ayda. Kasu thudokpa tawdi. Ay kasidayisida pulap tumina si haigadawadusu. Phamung asi single bed oibanina madusu sandre. Itaw. Kasu thudokpa akaiba amata laitida. Yarisi. Nang dum gyan tana tumtharo. Itaw. Aidi tumthaba somata yadri. Isasi kaigino khangdi. Tumthaba somata yadri. Ngarang ahingdagi aigi isasi khara masit tumbaduna. Hojik nongalamdaigi matam asidasu khara urum sarum tawbasina yari. Faresi. Adudi aisu hokkonaba tawragi. Baro masida isairu khara singdoklukigi. Aduga chana thaknaba khara tawrasi. Prasansu hoi haiduna yari. Asumna nong asi pungan ngalaba matungda chana thaknaba anidu tawrakli. Nong alamdagi matamda Prasanda mahakna ukiba warising Rosan na ukiba warising ado matatamlamde. Rosan na. Itaw si sana ba tawrasi samput si hana sagira. Prasansu samputo hana sagi haidan hairami. Prasana. Ay bunga sagi warido tamlasira. Tamaroygeda. Masasu manung oitri. Tamthuraga muksu wakalda zazat amuk khankidana. Asi hairaga Rosan su wakalda zazat yamna khalli. Ngaktang lairaba matungda Prasangi sagado Rosan na phajana thongdokli. Aduga sathokli. Ngarangdagi ngasina khara phai haidana Prasansu hairami. Rosan na. Sidaidi lehogi matam asi thugaidana saga si saraga guli asi chasilabadi adum phakranida. Prasana. Aisu khara thuna phaninglabani. College to aisu yamna satningi. Doctor ama oike haidana aisu wakhalda khanduna lakpani. Lok lehok tawba haibasidabu hapta muki sang tawi. Adubu aidi pak sunagandi nakandabani. Khara thuna pharadi phakranida. Asumna wari watai sanarami. Numit nini mukti apartment aduda lairami. Rosansu. Prasansi khara phagalakle hairaba matam aduda mahaktu sodu maksakre. Prasansu phari nangi apartment da salo haidana haikre. Rosan sodu maksakre. Asum tawdana hanagi matawgum Prasanado phari. Masigi matungda mahaksu college ado maksatuna lairik ado makha na tamba horakli. Asumna kaisu thoidokpa amatadi tawdri. Prasana lairiba kasi thama muk hujingkri. Nongma numidang ama Prasansi mahakse adumak lai hanagi matawgum mahaki apartment aduda. Istiar kakhalakpa matam aduda mahaki thong ado hangdokke haidana phat tawba matamda manung aduda kanagumba misak ama laibagumna mahakna makhol khara tarakli. Manungda lairiba siasang mayamsing notebook mayamsing ado kanagumba misak ama na hangdokpagi makholgumna lepa leitana tarakli. Prasana thong ado phat hangdoktuna yingi. Asumna yingluba matamda Prasangi mahaki masado kamprek khangi. Mahakna lairik paaba loiraba matungda mathang manaw naina thanamba posei mayamsing amadi lairik notebook mayamsing ado loin hekta sakhaiduna lairami. Mataw sing aduda Prasan ingakngakli.
ꯑꯩꯒꯤ ꯀꯥ ꯑꯁꯤꯗ ꯀꯅꯥꯅ ꯄꯣꯠ ꯍꯨꯔꯥꯟꯕ ꯆꯪꯂꯛꯏꯕ? ꯊꯣꯡꯅꯥꯎ ꯑꯁꯤꯗ ꯀꯅꯥꯅ ꯄꯣꯠ ꯍꯨꯔꯥꯟꯕ ꯆꯪꯂꯛꯏꯕꯖꯥꯠꯅꯣ? ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯡꯅꯥꯎ ꯂꯣꯝꯗ ꯌꯦꯡꯊꯣꯛꯂꯨꯕ ꯃꯇꯝꯗ ꯊꯣꯡꯅꯥꯎ ꯑꯗꯨ ꯏꯍꯥꯏ ꯍꯥꯏꯗꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯄ꯭ꯔꯁꯥꯟꯅ ꯋꯥꯈꯜ ꯈꯜꯂꯤ꯫ ꯊꯣꯡꯅꯥꯎ ꯑꯁꯤ ꯍꯥꯡꯗꯣꯛꯇꯨꯅ ꯆꯪꯂꯛꯏꯕ꯭ꯔꯥ? ꯀꯅꯥ ꯆꯪꯂꯛꯏꯕꯖꯥꯠꯅꯣ? ꯊꯣꯡꯅꯥꯎ ꯑꯗꯣꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯊꯣꯛꯏ, ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯕ ꯃꯃꯤ ꯎꯔꯝꯗꯦ꯫ ꯊꯣꯡꯅꯥꯎ ꯑꯁꯤꯁꯨ ꯐꯛꯀꯥꯏꯔꯒ ꯆꯪꯂꯛꯄꯒꯤ ꯃꯃꯤ ꯃꯥꯟꯗꯦ꯫ ꯀꯃꯥꯏ ꯇꯧꯔꯤꯕ ꯑꯁꯤꯗꯤ? ꯑꯁ, ꯄꯣꯠꯆꯩꯁꯤꯡ ꯑꯇꯩ ꯍꯨꯔꯥꯟꯈꯤꯕꯒ ꯌꯥꯎꯔꯕꯖꯥꯠꯂꯥ? ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯃꯥꯡꯕ ꯇꯥꯛꯄ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯗꯅ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯃꯥꯡꯕꯗꯤ ꯎꯔꯝꯗꯦ꯫ ꯃꯇꯧ ꯑꯗꯨꯗ ꯏꯁ, ꯄꯣꯠꯆꯩꯁꯤꯡ ꯑꯁꯤꯁꯨ ꯑꯃꯠꯇ ꯃꯥꯡꯗꯕ, ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯅꯨꯡꯁꯤꯠ ꯁꯤꯠꯂꯒ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯃꯥꯡꯕ ꯇꯥꯛꯄ ꯇꯧꯔꯕꯗꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯐꯝꯗꯤ ꯊꯣꯛꯄꯅꯤ꯫ ꯍꯣꯏꯗ, ꯐꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯄ꯭ꯔꯁꯥꯟꯁꯨ ꯋꯥꯈꯜꯗ ꯀꯌꯥ ꯊꯣꯏꯅ ꯑꯃꯠꯇ ꯈꯟꯖꯤꯜꯂꯨꯗ꯭ꯔꯤ꯫ ꯃꯃꯥꯟꯅꯕ ꯔꯣꯁꯟꯗꯁꯨ ꯑꯃꯠꯇ ꯇꯝꯈꯤꯗ꯭ꯔꯦ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ꯫ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯉꯥꯏꯍꯥꯛꯇꯪ ꯃꯍꯥꯛꯁꯨ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯥꯔꯝꯃꯤ꯫ ꯂꯥꯏꯔꯤꯛ ꯄꯥꯅ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯤ: ꯑꯩꯅ ꯂꯩꯔꯤꯕ ꯑꯦꯄꯥꯔꯠꯃꯦꯟ ꯑꯁꯤꯗ ꯀꯩ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕꯒ ꯂꯩꯔꯕꯖꯥꯠꯅꯣ? ꯀꯩꯁꯨ ꯑꯣꯏꯔꯝꯃꯣꯏꯗ꯫ ꯑꯁꯨꯝꯅ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ꯫ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯕ ꯃꯇꯨꯡꯗ ꯇꯨꯝꯂꯒꯦ ꯍꯥꯏꯗꯅ ꯃꯍꯥꯛꯇꯁꯨ ꯇꯨꯝꯊꯅꯕ ꯇꯧꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯇꯨꯝꯂꯝꯗꯥꯏꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯩ ꯑꯗꯨ ꯃꯨꯊꯠꯇꯨꯅ ꯇꯨꯝꯃꯤ꯫ ꯃꯁꯥꯗꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯟꯕ ꯇꯧꯗ ꯑꯗꯨꯃꯛ ꯇꯨꯝꯊꯕꯅꯤ꯫ ꯄ꯭ꯔꯁꯥꯟ ꯃꯩ ꯑꯗꯨ ꯃꯨꯊꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯁꯥꯗꯣ ꯅꯦ ꯇꯥꯅ ꯇꯨꯝꯕ ꯍꯧꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯨꯁꯨ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯊꯤꯜꯂꯛꯄꯒꯨꯝꯅ ꯃꯈꯣꯜ ꯈꯔ ꯇꯥꯔꯛꯂꯤ꯫ ꯃꯁꯥꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯏꯁ, ꯀꯥꯁꯤꯗ ꯅꯠꯇ꯭ꯔꯥ? ꯊꯣꯡ ꯑꯁꯤ ꯍꯥꯡꯗꯣꯛꯂꯣ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅ ꯊꯤꯜꯂꯛꯏꯗ꯫ ꯀꯥꯒꯤ ꯁꯦꯟꯅꯅꯕ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯊꯣꯡ ꯑꯁꯤ ꯍꯥꯡꯗꯣꯛꯂꯣ ꯍꯥꯏꯗꯅ ꯍꯥꯏꯔꯛꯂꯤ꯫ ꯇꯁꯦꯡꯕꯃꯛꯇꯤ ꯃꯈꯣꯏꯒꯤ ꯀꯥ ꯑꯁꯤ ꯍꯥꯡꯗꯣꯛꯐꯝꯗꯤ ꯊꯣꯛꯇꯕꯅꯤ꯫ ꯃꯗꯨꯗ ꯅꯨꯄꯤ ꯑꯃꯅ ꯍꯥꯡꯗꯣꯛꯑꯣ ꯍꯥꯏꯗꯅ ꯍꯥꯏꯔꯛꯈꯤ꯫ ꯏꯁ, ꯁ꯭ꯋꯤꯄꯔ ꯑꯁꯤ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯍꯥꯡꯗꯣꯛꯑꯣ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯅꯣ? ꯃꯇꯝꯁꯨ ꯏꯁꯥ ꯁꯥꯗꯅ꯫ ꯑꯁꯨꯝꯅ ꯀꯥꯒꯤ ꯊꯣꯡ ꯑꯗꯨ ꯈꯔ ꯊꯨꯅ ꯍꯥꯡꯗꯣꯛꯏ, ꯑꯗꯨꯒ ꯁ꯭ꯋꯤꯄꯔ ꯅꯨꯄꯤ ꯑꯗꯨꯁꯨ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ, ꯁꯥꯔꯒꯤ ꯀꯥꯁꯤꯗ ꯅꯨꯄꯤ ꯑꯃ ꯆꯪꯈꯤꯕꯒꯨꯝ ꯇꯧꯏ꯫ ꯁꯥꯔꯅ ꯀꯥꯁꯤꯗ ꯅꯨꯄꯤ ꯑꯃ ꯄꯨꯁꯤꯟꯗꯨꯅ ꯆꯪꯕ꯭ꯔꯥ ꯁꯥꯔ? ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯃꯁꯥꯗ ꯉꯛꯂꯤ꯫ ꯄ꯭ꯔꯁꯥꯟꯅ, ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯁꯤꯕꯨ? ꯑꯩꯗꯤ ꯀꯥꯁꯤꯗ ꯏꯊꯟꯇ ꯈꯛꯇꯅꯤ ꯂꯩꯔꯤꯁꯤ꯫ ꯑꯇꯩ ꯐꯦꯃꯤꯂꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯁꯤꯗꯩꯁꯤꯗ ꯑꯃꯨꯛꯇꯪ ꯍꯪꯕꯤꯌꯨ꯫ ꯅꯨꯄꯤꯗꯨꯁꯨ ꯉꯛꯂꯤ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯅꯨꯄꯤ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯇꯧꯕ ꯀꯨꯏꯔꯛꯇ꯭ꯔꯤꯕ ꯅꯨꯄꯤ ꯑꯃꯈꯛꯅꯤ꯫ ꯁꯥꯔ, ꯌꯥꯔꯦ ꯁꯥꯔ, ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯗꯨꯝ ꯆꯠꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯄꯤ ꯑꯗꯨ ꯆꯤꯡꯅꯕ ꯃꯤꯠꯌꯦꯡ ꯑꯃꯗ ꯌꯦꯡꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯄ꯭ꯔꯁꯥꯟꯅ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯋꯥꯈꯜꯗꯁꯨ ꯈꯜꯍꯧꯏ꯫ ꯄ꯭ꯔꯁꯥꯟꯅ, ꯀꯩꯅꯣꯗ, ꯀꯥꯁꯤꯗꯗꯤ ꯑꯩ ꯏꯊꯟꯇ ꯈꯛꯇꯅꯤ ꯂꯩꯔꯤꯁꯤ, ꯑꯗꯨꯒ ꯅꯨꯄꯤ ꯑꯁꯤꯅ ꯀꯔꯤꯅꯣ ꯃꯍꯥꯛꯅ ꯍꯥꯏꯔꯝꯂꯤꯕ ꯃꯌꯥꯝ ꯑꯁꯤ? ꯑꯁꯨꯝꯅ ꯄ꯭ꯔꯁꯥꯟꯅ ꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯀꯥꯒꯤ ꯊꯣꯡꯒꯤ ꯄꯥꯔꯗꯥꯔ ꯑꯗꯨꯁꯨ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯒꯤ ꯃꯃꯤ ꯂꯦꯞꯄꯒꯨꯝꯅ ꯃꯇꯨꯡ ꯑꯗꯨꯗ ꯂꯩꯔꯩ꯫ ꯄ꯭ꯔꯁꯥꯟ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯟꯕ ꯇꯧꯗ ꯊꯣꯡ ꯑꯗꯨ ꯊꯤꯡꯖꯤꯜꯂꯤ, ꯑꯗꯨꯒ ꯃꯃꯥꯏ ꯂꯩꯊꯣꯔꯛꯇꯨꯅ ꯑꯗꯨꯃꯛ ꯇꯨꯝꯂꯒꯦ ꯍꯥꯏꯗꯅ ꯃꯍꯥꯛꯀꯤ ꯐꯃꯨꯡ ꯇꯥꯅ ꯂꯥꯛꯂꯤ꯫ ꯄ꯭ꯔꯁꯥꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯟꯕ ꯇꯧꯗ ꯃꯍꯥꯛ ꯑꯁꯤꯁꯨ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯈꯔ ꯇꯨꯝꯊꯕ ꯍꯧꯔꯛꯂꯤ꯫ ꯇꯨꯝꯊꯕ ꯍꯦꯛ ꯍꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯇꯦꯞ ꯂꯩꯔꯤꯕ ꯃꯥꯏꯀꯩꯁꯣꯝ ꯕꯥꯠꯔꯨꯝ ꯊꯪꯕ ꯃꯥꯏꯀꯩꯁꯣꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯇꯦꯞ ꯑꯁꯤ ꯂꯩꯗꯨꯅ ꯏꯁꯤꯡ ꯊꯥꯕꯒꯨꯝꯅ ꯃꯈꯣꯜ ꯈꯔ ꯊꯣꯔꯛꯂꯤ꯫ ꯃꯇꯧ ꯑꯗꯨꯗ ꯄ꯭ꯔꯁꯥꯟ, ꯇꯦꯞꯁꯦ ꯀꯅꯥꯅ ꯊꯥꯔꯛꯏꯕ? ꯑꯩꯕꯨ ꯑꯃꯨꯛꯇꯪ ꯆꯪꯉꯨꯁꯤꯔꯥ? ꯍꯥꯏꯗꯅ ꯇꯦꯞ ꯑꯗꯨꯒꯤ ꯃꯅꯥꯛ ꯑꯗꯨꯗ, ꯍꯥꯏꯕꯗꯤ ꯕꯥꯠꯔꯨꯝꯗ ꯆꯪꯒꯦ ꯍꯥꯏꯗꯅ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯇꯦꯞ ꯑꯗꯨ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯃꯨꯠꯈ꯭ꯔꯦ꯫ ꯂꯥꯛꯂꯝꯕ ꯊꯥꯔꯝꯕ ꯏꯁꯤꯡ ꯑꯗꯨꯁꯨ ꯆꯞ ꯂꯦꯞꯄꯤ꯫ ꯃꯗꯨꯗ ꯄ꯭ꯔꯁꯥꯟꯅ, ꯏꯁꯤꯡ ꯑꯁꯤ ꯆꯞ ꯂꯦꯞꯄꯤꯗ, ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤꯕꯨ? ꯐꯔꯦ, ꯇꯨꯝꯊꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯄ꯭ꯔꯁꯥꯟ ꯑꯗꯣ ꯑꯗꯨꯃꯛ ꯇꯨꯝꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯛꯂꯕ ꯀꯥꯟꯗ ꯃꯍꯥꯛꯁꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯕ ꯃꯇꯨꯡ ꯀꯣꯂꯦꯖ ꯆꯠꯅꯕ ꯌꯥꯝꯅ ꯀꯟꯅ ꯇꯧꯔꯛꯂꯤ꯫ ꯃꯗꯨꯗ ꯔꯣꯁꯟꯅ ꯐꯣꯟ ꯇꯧꯔꯛꯏ꯫ ꯄ꯭ꯔꯁꯥꯟ, ꯅꯪ ꯂꯥꯛꯑꯕꯣ? ꯚꯥꯏ, ꯑꯩ ꯂꯥꯛꯀꯗꯧꯔꯦ꯫ ꯂꯥꯛꯑꯣ, ꯑꯩꯁꯨ ꯂꯣꯏꯁꯤꯜꯂꯤ, ꯑꯗꯨꯒ ꯄꯨꯂꯞ ꯆꯠꯅꯕ ꯇꯧꯔꯁꯤ꯫ ꯑꯁꯨꯝꯅ ꯔꯣꯁꯟ ꯑꯃꯗꯤ ꯄ꯭ꯔꯁꯥꯟ ꯊꯦꯡꯅꯗꯨꯅ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯊꯦꯡꯅꯈꯤꯕ ꯋꯥꯔꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨꯗꯤ ꯔꯣꯁꯟꯗ ꯑꯃꯠꯇ ꯍꯦꯛ ꯇꯝꯗꯦ꯫ ꯀꯣꯂꯦꯖꯀꯤ ꯃꯇꯝ, ꯍꯥꯏꯕꯗꯤ ꯅꯨꯃꯤꯠꯇꯨꯒꯤ ꯁꯨꯇꯤ ꯑꯗꯨ ꯊꯥꯔꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯁꯥꯟꯅ ꯍꯥꯏꯐꯦꯠ ꯍꯧꯗꯣꯛꯏ꯫
ꯚꯥꯏ, ꯑꯩꯅ ꯂꯩꯔꯤꯕ ꯑꯦꯄꯥꯔꯠꯃꯦꯟ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯗꯨꯝ ꯇꯧꯕꯒꯨꯝꯅ ꯀꯩꯅꯣ ꯈꯔ ꯇꯧꯕꯒꯨꯝ ꯇꯧꯏ꯫ ꯄ꯭ꯔꯁꯥꯟꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯔꯣꯁꯟꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯤ? ꯈꯪꯗꯦ, ꯑꯦꯄꯥꯔꯠꯃꯦꯟ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯗꯨꯝ ꯉꯔꯥꯡꯁꯨ ꯁ꯭ꯋꯤꯄꯔ ꯅꯨꯄꯤ ꯑꯗꯨ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯛꯏ, ꯑꯗꯨꯒ ꯊꯣꯡ ꯑꯁꯤ ꯍꯥꯡꯉꯣ ꯍꯥꯏꯗꯅ ꯊꯣꯡ ꯑꯁꯤ ꯊꯤꯜꯂꯛꯏ꯫ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯅ ꯍꯪꯂꯨꯕꯗ ꯁꯔꯒꯤ ꯔꯨꯝ ꯑꯁꯤꯗ ꯅꯨꯄꯤ ꯑꯃ ꯆꯪꯈꯤ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯑꯩꯁꯨ ꯀꯔꯤ ꯃꯇꯧꯅꯣ ꯍꯥꯏꯗꯅ ꯍꯥꯏꯐꯦꯠ ꯋꯥꯈꯜ ꯈꯟꯖꯥꯟꯅꯩ꯫ ꯑꯇꯣꯞꯄ ꯔꯨꯝꯗ ꯑꯣꯏꯔꯝꯕ ꯌꯥꯏ, ꯑꯩꯒꯤ ꯔꯨꯝ ꯑꯁꯤꯗꯗꯤ ꯑꯩ ꯏꯊꯟꯇ ꯈꯛꯇꯅꯤ ꯍꯥꯏꯗꯅ ꯍꯥꯏꯈꯤ꯫ ꯃꯗꯨꯗ ꯅꯨꯄꯤ ꯑꯗꯨ ꯁꯤꯡꯅꯕ ꯃꯤꯠꯌꯦꯡ ꯑꯃꯗ ꯌꯦꯡꯗꯅ ꯑꯗꯨꯃꯛ ꯆꯠꯈꯤ꯫ ꯈꯪꯗꯦꯗ ꯚꯥꯏ, ꯀꯔꯝ ꯇꯧꯅ ꯑꯩꯁꯨ ꯋꯥꯈꯜ ꯑꯁꯤ ꯉꯔꯥꯡꯗꯒꯤ ꯋꯥꯈꯜ ꯑꯁꯤ ꯂꯩꯇꯥꯐꯝꯒ ꯑꯃꯠꯇ ꯈꯪꯗꯦ꯫ ꯇꯨꯝꯊꯒꯦ ꯍꯥꯏꯗꯅ ꯇꯧꯕꯗꯁꯨ ꯕꯥꯠꯔꯨꯝ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯁꯣꯝꯗꯣ ꯃꯗꯨꯗ ꯀꯩꯅꯣ ꯃꯈꯣꯜ ꯈꯔꯁꯨ ꯇꯥꯕ ꯐꯪꯏ꯫ ꯑꯁꯨꯝꯅ ꯄꯥꯎ ꯑꯁꯤ ꯍꯦꯛ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯔꯣꯁꯟꯁꯨ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯅꯤꯡꯁꯤꯡꯂꯛꯂꯤ꯫ ꯃꯍꯥꯛꯅ ꯄ꯭ꯔꯁꯥꯟ ꯃꯁꯥ ꯉꯝꯗꯕꯒꯤ ꯂꯩꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯊꯦꯡꯅꯈꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯗꯨꯗ ꯄ꯭ꯔꯁꯥꯟꯗ ꯇꯝꯁꯤꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯏꯇꯥꯎꯅ ꯊꯦꯡꯅꯔꯤꯕꯁꯤꯡ ꯑꯗꯨ ꯑꯁꯦꯡꯕꯔꯥ? ꯄ꯭ꯔꯁꯥꯟꯅ ꯑꯁꯦꯡꯕꯅꯤ, ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯅ ꯇꯝꯒꯦ ꯍꯥꯏꯗꯅ ꯇꯧꯔꯝꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯇꯝꯈꯤꯗ꯭ꯔꯦ꯫ ꯑꯩꯅ ꯑꯃꯨꯛ ꯇꯝꯊꯣꯛꯂꯨꯔꯕꯗꯤ ꯏꯇꯥꯎ ꯄ꯭ꯔꯁꯥꯟꯁꯤ ꯑꯃꯨꯛ ꯀꯤꯈꯤꯕ ꯌꯥꯏ, ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯝꯗꯅ ꯑꯩꯁꯦ ꯑꯗꯨꯝ ꯂꯩꯁꯤꯜꯂꯒꯦ꯫ ꯑꯁꯨꯝꯅ ꯄ꯭ꯔꯁꯥꯟꯁꯨ ꯀꯤꯈ꯭ꯔꯅꯤ ꯍꯥꯏꯗꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯦꯛ ꯇꯝꯈꯤꯗ꯭ꯔꯦ꯫ ꯅꯨꯃꯤꯠꯇꯨꯁꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡꯅꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯇꯣꯛꯂꯕ ꯃꯇꯨꯡ ꯉꯥꯏꯍꯥꯛꯇꯪ ꯂꯥꯏꯔꯤꯛ ꯄꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯄ꯭ꯔꯁꯥꯟꯅ ꯂꯥꯏꯔꯤꯛ ꯄꯥꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯇꯨꯡꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯆꯦꯟꯈꯤꯕꯒꯨꯝꯅ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯁꯅꯦꯜ ꯈꯔ ꯐꯥꯎꯔꯛꯂꯤ꯫ ꯄ꯭ꯔꯁꯥꯟ ꯍꯨꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯄ꯭ꯔꯁꯥꯟ ꯃꯁꯥꯗꯨ ꯏꯁꯤꯡ ꯆꯤꯡꯅꯩ꯫ ꯀꯥ ꯑꯁꯤꯗ ꯀꯩ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕ ꯂꯩꯔꯒꯦ ꯍꯥꯏꯗꯅ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯈꯟꯕ ꯌꯥꯕ ꯈꯜꯂꯛꯂꯤ꯫ ꯔꯨꯝ ꯑꯁꯤꯗ ꯀꯩ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕ ꯂꯩꯕꯖꯥꯠꯅꯣ? ꯑꯩꯗꯤ ꯏꯁꯥꯁꯤ ꯏꯀꯤꯗ ꯀꯤꯔꯦꯗ꯫ ꯑꯩꯒꯤ ꯄꯥꯟꯗꯝ ꯑꯃ ꯐꯪꯒꯦ ꯍꯥꯏꯗꯅ ꯃꯐꯝ ꯖꯒꯥ ꯑꯁꯤꯗ ꯑꯩꯁꯨ ꯂꯥꯛꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯔꯨꯝ ꯑꯁꯤꯗ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯁꯤꯕꯨ ꯑꯁꯦꯡꯕꯃꯛꯀꯤ ꯇꯧꯔꯤꯕ꯭ꯔꯥ? ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ꯫ ꯄ꯭ꯔꯁꯥꯟ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯁꯨ ꯂꯥꯏꯔꯤꯛ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯄꯥꯊꯔꯛꯏ꯫ ꯄ꯭ꯔꯁꯥꯟꯅ ꯐꯔꯦ, ꯑꯩꯒꯤ ꯃꯥꯡꯗ ꯇꯥꯔꯤꯕ ꯊꯧ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯃꯁꯤ ꯑꯃꯨꯛꯇꯪ ꯇꯧꯗꯕ ꯌꯥꯗꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯄ꯭ꯔꯁꯥꯟꯁꯨ ꯂꯥꯏꯔꯤꯛ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯄꯥꯊꯕ ꯍꯧꯔꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯇꯨꯝꯂꯒꯦ ꯍꯥꯏꯗꯅ ꯋꯥꯈꯜꯗꯁꯨ ꯈꯜꯂꯛꯂꯤ꯫ ꯐꯔꯦ, ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯏꯁꯥꯁꯤ ꯇꯨꯝꯂꯒꯦ, ꯍꯌꯦꯡ ꯑꯃꯨꯛ ꯒ꯭ꯌꯥꯟ ꯇꯥꯅ ꯄꯥꯔꯒꯦ꯫ ꯄ꯭ꯔꯁꯥꯟꯁꯨ ꯑꯗꯨꯃꯛ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ, ꯄꯨꯡ 12 ꯆꯞ ꯆꯥꯅ ꯇꯥꯔꯤ꯫ ꯕꯥꯠꯔꯨꯝ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯁꯣꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯏꯁꯩ ꯉꯪꯗꯅ ꯏꯔꯨꯖꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯧꯔꯛꯏ꯫ ꯅꯨꯄꯤ ꯑꯃꯅ ꯏꯁꯩ ꯁꯛꯄꯒꯤ ꯃꯈꯣꯜꯅꯤ꯫ ꯄ꯭ꯔꯁꯥꯟꯗꯤ ꯑꯗꯨꯃꯛ ꯁꯨ ꯀꯥꯝꯗꯨꯅ ꯑꯗꯨꯃꯛ ꯇꯨꯝꯂꯤ꯫ ꯕꯥꯠꯔꯨꯝ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯝꯂꯕ ꯃꯇꯨꯡꯗ ꯆꯞ ꯂꯦꯞꯈ꯭ꯔꯦ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨ ꯄ꯭ꯔꯁꯥꯟꯅ ꯇꯨꯝꯂꯤꯕ ꯐꯃꯨꯡ ꯑꯗꯣꯝꯗ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯂꯥꯛꯂꯤ꯫ ꯄ꯭ꯔꯁꯥꯟꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯪꯕ ꯅꯠꯇꯦ, ꯏꯁꯤ ꯁꯤꯕ ꯃꯈꯩ ꯑꯗꯨꯃꯛ ꯇꯨꯝꯊꯔꯤ꯫ ꯄ꯭ꯔꯁꯥꯟꯁꯨ ꯅꯨꯡꯉꯥꯏꯅ ꯁꯨ ꯀꯥꯝꯅ ꯇꯨꯝꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯕ꯭ꯂꯥꯡꯀꯦꯠ ꯑꯗꯨ ꯐꯠ ꯂꯥꯎꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯥꯏꯗꯣꯛꯂꯛꯂꯦ꯫ ꯄ꯭ꯔꯁꯥꯟ ꯃꯁꯥꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯇꯨꯝꯃꯨꯕꯒ ꯀꯩꯒ ꯃꯁꯥꯗꯨ ꯏꯉꯥꯎ ꯉꯥꯎꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯁꯥꯟꯅ ꯀꯅꯥꯅꯣ ꯑꯩꯒꯤ ꯕ꯭ꯂꯥꯡꯀꯦꯠ ꯑꯁꯤ ꯁꯤꯡꯊꯣꯔꯛꯂꯤꯕꯁꯤ? ꯑꯩꯒꯤ ꯕ꯭ꯂꯥꯡꯀꯦꯠꯁꯤ? ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯀꯟꯅ ꯊꯤꯜꯂꯛꯂꯝꯃꯤ꯫ ꯄ꯭ꯔꯁꯥꯟ ꯃꯁꯥꯗꯨ ꯀꯤꯔꯤ꯫ ꯇꯧꯔꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯗꯅ ꯋꯥꯈꯜꯗꯁꯨ ꯈꯟꯖꯥꯟꯅꯔꯛꯏ꯫ ꯕꯥꯠꯔꯨꯝ ꯊꯪꯕ ꯃꯥꯏꯀꯩ ꯁꯣꯝꯗꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯏꯁꯩ ꯁꯛꯂꯒ ꯏꯔꯨ ꯃꯈꯥ ꯇꯥꯅ ꯂꯨꯖꯔꯛꯏ꯫ ꯄ꯭ꯔꯁꯥꯟꯁꯨ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤꯗ ꯃꯁꯥꯁꯤ ꯉꯛꯆꯥꯟꯅꯗꯨꯅ ꯃꯁꯥꯁꯤ ꯀꯤꯕꯅꯁꯨ ꯌꯥꯔꯛꯇ꯭ꯔꯦ꯫ ꯀꯥ ꯑꯁꯤꯗ ꯇꯁꯦꯡꯅ ꯇꯝꯅꯔꯤꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯁꯤꯗꯤ ꯀꯃꯥꯏ ꯇꯧꯅꯤ? ꯑꯁꯤ ꯍꯥꯏꯔꯒ ꯄ꯭ꯔꯁꯥꯟꯁꯨ ꯃꯁꯥꯗꯨ ꯀꯤꯅ ꯂꯩꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯊꯣꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯀꯟꯅ ꯊꯤꯟꯕ ꯂꯦꯞꯇꯦ꯫ ꯄ꯭ꯔꯁꯥꯟꯅ ꯌꯥꯝꯅ ꯀꯤꯅ ꯀꯅꯥꯅꯣ? ꯊꯣꯡꯗ ꯊꯤꯜꯂꯤꯕꯗꯣ ꯀꯅꯥꯅꯣ? ꯄ꯭ꯔꯁꯥꯟ ꯑꯗꯨꯝꯅ ꯍꯥꯏꯈꯤꯕꯗ ꯉꯁꯥꯏ ꯃꯈꯩ ꯇꯧꯔꯝꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯆꯞ ꯂꯦꯞꯄꯤ꯫ ꯄ꯭ꯔꯁꯥꯟ ꯃꯁꯥꯗꯨ ꯏꯄꯥ ꯄꯥꯈꯠꯂꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒꯤ ꯈꯣꯟꯖꯦꯜ ꯇꯥꯈꯤꯗ꯭ꯔꯦ꯫ ꯄ꯭ꯔꯁꯥꯟꯁꯨ ꯀꯤꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯛꯏ꯫ ꯀꯥꯁꯤ
ꯀꯥꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯊꯋꯥꯏꯅ ꯇꯝꯅꯔꯕ꯭ꯔꯥ? ꯑꯩꯅ ꯂꯩꯔꯨꯔꯤꯕ ꯀꯥꯁꯤ ꯑꯣꯟꯊꯣꯛꯄ ꯀꯥ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕ꯭ꯔꯥ? ꯑꯩꯗꯤ ꯏꯁꯥꯁꯤ ꯑꯣꯟꯊꯣꯛꯅ ꯍꯩꯅꯈꯤꯗ꯭ꯔꯦꯗ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯁꯥꯟ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯄꯣꯞ ꯄꯣꯞ ꯂꯥꯎꯅ ꯇꯥꯔꯛꯄꯒꯨꯝꯅ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯁꯅꯤꯜ ꯈꯔ ꯐꯪꯂꯤ꯫ ꯃꯊꯛꯇꯒꯤ ꯏꯁꯤꯡ ꯃꯥꯟꯕ ꯆꯣꯠ-ꯆꯣꯠ ꯂꯥꯎꯕ ꯑꯃ ꯄꯨꯞ ꯄꯨꯞ ꯂꯥꯎꯅ ꯇꯥꯔꯛꯏ꯫ ꯃꯗꯨꯗ ꯄ꯭ꯔꯁꯥꯟꯅ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯃꯀꯣꯛ ꯑꯗꯨꯗ ꯅꯥꯜꯂꯒ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯏ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄ꯭ꯔꯁꯥꯟ ꯃꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯁꯥꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤꯗ ꯄ꯭ꯔꯁꯥꯟ ꯃꯁꯥꯗꯣ ꯍꯥꯏꯐꯝ ꯇꯧꯐꯝ ꯑꯃꯠꯇ ꯈꯪꯗꯦ꯫ ꯄ꯭ꯔꯁꯥꯟꯅ ꯍꯥꯏꯐꯦꯠ ꯍꯟꯅ ꯌꯦꯡꯈꯠꯂꯨꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯒꯤ ꯀꯤꯔꯕ ꯁꯛꯇꯝꯗ ꯐꯛꯂꯥꯡꯗ ꯅꯞꯇꯨꯅ ꯂꯩꯔꯝꯕ, ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯇꯨꯅ ꯏ ꯃꯌꯥꯝ ꯑꯃ ꯑꯣꯔꯣꯔꯣ ꯂꯥꯎꯅ ꯇꯥꯔꯝꯕꯗꯨꯗ ꯄ꯭ꯔꯁꯥꯟ ꯃꯗꯨꯒꯤ ꯐꯤꯕꯝ ꯑꯗꯨ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯁꯥꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯤ꯫ ꯄ꯭ꯔꯁꯥꯟꯁꯨ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯏ꯫ ꯑꯗꯨꯝꯅ ꯍꯦꯛ ꯂꯥꯎꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯀꯅꯥꯁꯨ ꯑꯃꯠꯇ ꯎꯈꯤꯗ꯭ꯔꯦ꯫ ꯃꯇꯧ ꯑꯗꯨꯗ ꯄ꯭ꯔꯁꯥꯟ, ꯏꯁ, ꯍꯧꯖꯤꯛꯀꯤ ꯃꯇꯧ ꯑꯗꯨꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯏꯁꯥꯁꯤ ꯀꯤꯈ꯭ꯔꯦꯗ꯫ ꯄ꯭ꯔꯁꯥꯟ ꯉꯥꯏꯍꯥꯛꯇꯪꯗ ꯇꯧꯔꯝꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯁꯥꯗꯣ ꯀꯤꯕꯅꯁꯨ ꯌꯥꯗ꯭ꯔꯦ꯫ ꯀꯥꯒꯤ ꯃꯩꯕꯨꯗꯤ ꯊꯥꯜꯂꯤ, ꯑꯗꯨꯕꯨ ꯀꯦꯟꯗꯜ ꯑꯃ ꯊꯥꯟꯒꯦ ꯍꯥꯏꯗꯅ ꯋꯥꯈꯜꯗ ꯈꯜꯂꯛꯇꯨꯅ ꯀꯦꯟꯗꯜ ꯑꯃ ꯊꯥꯜꯂꯤ꯫ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯄ꯭ꯔꯁꯥꯟ ꯅꯣꯡꯉꯥꯜꯂꯕ ꯃꯇꯝꯗ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯔꯣꯁꯟꯗ ꯇꯝꯒꯦ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯁꯥꯗꯣ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯀꯩꯅꯣ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯔꯤꯉꯩ ꯃꯇꯝꯗ ꯂꯣꯏꯅ ꯀꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯄ꯭ꯔꯁꯥꯟꯅ ꯑꯩꯕꯨ ꯉꯁꯥꯏ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯇꯝꯒꯦ ꯍꯥꯏꯗꯅ, ꯔꯣꯁꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯝꯒꯦ ꯍꯥꯏꯗꯅ ꯅꯤꯡꯁꯤꯡꯂꯝꯕꯅꯤ꯫ ꯑꯣ, ꯂꯩꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯔꯣꯁꯟ ꯑꯗꯨꯗ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯔꯛꯏ꯫ ꯏꯇꯥꯎ, ꯑꯩꯅ ꯂꯩꯔꯤꯕ ꯔꯦꯟ ꯑꯦꯄꯥꯔꯠꯃꯦꯟ ꯑꯁꯤ ꯁꯤꯗ ꯀꯩꯒꯨꯝꯕ ꯑꯃꯗꯤ ꯇꯧꯔꯦꯗ꯫ ꯃꯐꯝ ꯖꯒꯥ ꯑꯁꯤꯗ ꯇꯥꯕꯗ ꯌꯥꯝꯅ ꯇꯨꯁꯨꯡꯂꯕ, ꯉꯔꯥꯡꯗꯁꯨ ꯀꯩꯅꯣ ꯑꯩꯒꯤ ꯃꯤꯠꯇ ꯌꯥꯝꯅ ꯎꯏ꯫ ꯃꯗꯨꯗ ꯄ꯭ꯔꯁꯥꯟꯒꯤ ꯃꯇꯧ ꯑꯗꯨꯗ ꯔꯣꯁꯟꯅ ꯏꯉꯛ ꯉꯛꯅ, ꯏꯇꯥꯎ, ꯀꯩ ꯎꯔꯒꯦ? ꯑꯁ ꯏꯇꯥꯎ, ꯈꯪꯗꯦ, ꯃꯪꯍꯥꯗ ꯀꯩꯅꯣ ꯌꯥꯝꯅ ꯎꯏ꯫ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯅ ꯉꯔꯥꯡ ꯎꯈꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯃꯗꯨ ꯑꯁꯦꯡꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤꯗ꯫ ꯔꯣꯁꯟꯁꯨ ꯃꯇꯧ ꯑꯗꯨꯗ ꯏꯉꯛ ꯉꯛꯂꯤ꯫ ꯑꯗꯨꯒ ꯔꯣꯁꯟꯅ ꯁꯨꯝ ꯍꯪꯂꯛꯏ, ꯏꯇꯥꯎ, ꯀꯩ ꯎꯔꯤꯅꯣ? ꯈꯪꯗꯦ, ꯉꯔꯥꯡ ꯑꯩꯒꯤ ꯃꯪꯗ ꯅꯨꯄꯤ ꯑꯃ ꯑꯩꯒꯤ ꯀꯣꯛꯊꯛ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯁꯣꯠ-ꯁꯣꯠ ꯂꯥꯎꯅ ꯇꯥꯔꯛꯂꯦ ꯍꯥꯏꯗꯅ ꯑꯩꯁꯤ ꯌꯦꯡꯂꯨꯕꯅꯤ꯫ ꯃꯗꯨꯗ ꯅꯨꯄꯤ ꯑꯃ ꯑꯩꯒꯤ ꯀꯣꯛꯊꯛꯀꯤ ꯐꯛꯂꯥꯡ ꯑꯗꯨꯗ ꯃꯨꯛꯁꯨꯛ ꯃꯨꯕ ꯃꯈꯩ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯕꯅꯤ꯫ ꯃꯗꯨꯗꯩꯗꯨꯗ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯑꯗꯨꯃꯛ ꯃꯥꯡꯈ꯭ꯔꯦ꯫ ꯃꯈꯥ ꯇꯥꯔꯛꯄꯗꯤ ꯑꯩꯁꯨ ꯀꯦꯟꯗꯜ ꯑꯃ ꯊꯥꯜꯂꯒ ꯑꯗꯨꯃꯛ ꯇꯨꯝꯊꯔꯦ꯫ ꯀꯥꯁꯤꯗ ꯂꯩꯔꯤꯕꯁꯤ ꯖꯥꯠ ꯖꯥꯠ ꯌꯥꯝꯅ ꯇꯧꯔꯛꯏ ꯏꯇꯥꯎ꯫ ꯑꯩ ꯏꯁꯥꯁꯤ ꯏꯀꯤꯗ ꯀꯤꯔꯦ꯫ ꯑꯁꯨꯝꯅ ꯄ꯭ꯔꯁꯥꯟꯒꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯗ ꯔꯣꯁꯟꯅ ꯑꯁꯨꯝꯅ ꯍꯥꯏ, ꯏꯇꯥꯎ, ꯑꯇꯣꯞꯄ ꯔꯨꯝꯗ ꯍꯣꯡꯗꯣꯛꯂꯒ ꯂꯩꯒꯦ ꯍꯥꯏꯕꯗꯤ ꯀꯩ ꯀꯥꯏꯒꯦ? ꯑꯩꯅ ꯂꯩꯔꯤꯕ ꯑꯦꯄꯥꯔꯠꯃꯦꯟ ꯑꯁꯤꯗ ꯃꯤ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯔꯕꯗꯤ, ꯀꯥ ꯑꯍꯥꯡꯕꯒ ꯂꯩꯔꯕꯗꯤ ꯑꯩꯁꯨ ꯑꯗꯨꯝ ꯀꯧꯔꯛꯀꯦ꯫ ꯑꯗꯣ ꯅꯣꯏꯒꯤ ꯂꯩꯔꯤꯕ ꯑꯦꯄꯥꯔꯠꯃꯦꯟ ꯑꯁꯤꯗ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯀꯃꯥꯏ ꯇꯧꯔꯤꯒꯦ? ꯏꯇꯥꯎ, ꯑꯇꯣꯞꯄ ꯔꯨꯝꯗꯗꯤ ꯃꯤꯁꯤꯡ ꯑꯁꯤꯁꯨ ꯀꯥꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯐꯨꯜ ꯑꯣꯏꯔꯤ꯫ ꯑꯗꯨꯅ ꯑꯇꯣꯞꯄ ꯔꯨꯝꯗ ꯍꯣꯡꯒꯦ ꯍꯥꯏꯔꯕꯁꯨ ꯐꯔꯛ ꯑꯣꯟꯊꯣꯛꯅ ꯇꯥꯕ ꯖꯒꯥ ꯑꯣꯏꯕ꯫ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯔꯨꯝ ꯑꯁꯤ ꯈꯔ ꯂꯥꯞꯅ ꯑꯃꯨꯛ ꯍꯣꯡꯂꯕꯁꯨ, ꯑꯇꯣꯞꯄ ꯑꯦꯄꯥꯔꯠꯃꯦꯟ ꯑꯃꯗ ꯑꯃꯨꯛ ꯍꯣꯡꯂꯕꯁꯨ, ꯀꯣꯂꯦꯖ ꯂꯥꯛꯄꯁꯤ ꯈꯔ ꯀꯨꯏꯅ ꯆꯪꯒꯗꯕ ꯃꯔꯝꯅ ꯀ꯭ꯂꯥꯁ ꯅꯪꯕ ꯅꯪꯗꯕ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ꯫ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯏꯇꯥꯎ, ꯑꯩ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯦ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯔꯣꯁꯟꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯐꯔꯦꯁꯤ ꯏꯇꯥꯎ, ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇ ꯈꯜꯂꯅꯨ꯫ ꯇꯨꯝꯃꯝꯗꯥꯏ ꯈꯨꯗꯤꯡꯒꯤ ꯃꯩ ꯑꯁꯦꯡꯕ ꯑꯃꯗꯤ ꯑꯗꯨꯝ ꯊꯥꯜꯂꯒ ꯇꯨꯝꯃꯨ꯫ ꯍꯣꯏ ꯏꯇꯥꯎ, ꯑꯗꯨꯝꯅ ꯇꯧꯔꯒ ꯐꯕ꯭ꯔꯥ ꯌꯦꯡꯉꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯇꯧꯕꯗꯕꯨ ꯃꯍꯥꯛꯅ ꯄ꯭ꯔꯁꯥꯟ ꯍꯜꯂꯛꯂꯤꯕꯁꯤ ꯇꯟꯗꯦ ꯃꯥꯟꯗꯦ ꯇꯧꯗꯨꯅ ꯍꯜꯂꯛꯄꯅꯤ꯫ ꯃꯍꯥꯛꯁꯨ ꯀꯥ ꯑꯁꯤ ꯌꯧꯒꯅꯤ ꯈꯟꯕꯗ ꯃꯁꯥꯁꯤ ꯇꯜꯂꯤ꯫ ꯑꯗꯨꯕꯨ ꯆꯠꯇꯕꯗꯤ ꯌꯥꯗꯕꯅꯤꯅ ꯇꯉꯥꯏ ꯐꯗꯅ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯑꯦꯄꯥꯔꯠꯃꯦꯟ ꯑꯗꯨꯗ ꯌꯧꯔꯕ ꯃꯇꯨꯡꯗ ꯄ꯭ꯔꯁꯥꯟꯅ, ꯑꯩꯗꯤ ꯉꯁꯥꯏ ꯌꯦꯟ ꯂꯩꯔꯛꯀꯦ ꯍꯥꯏꯔꯒ ꯀꯥꯎꯔꯦꯗꯅ꯫ ꯑꯁ, ꯑꯃꯨꯛ ꯆꯠꯇꯧꯔꯤꯕꯁꯤ ꯇꯟꯗꯤ ꯑꯣꯟꯊꯣꯛꯅ ꯇꯟꯈ꯭ꯔꯦꯗ꯫ ꯔꯣꯁꯟꯗꯨꯁꯨ ꯀꯧꯔꯒ ꯄꯨꯂꯞ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯒꯦ꯫ ꯉꯁꯤꯒꯤꯗꯤ ꯑꯩꯒꯤ ꯔꯨꯝ ꯑꯁꯤꯗ ꯄꯨꯂꯞ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯁꯤ ꯍꯥꯏꯗꯅ ꯑꯩꯁꯨ ꯀꯧꯈ꯭ꯔꯒꯦ꯫ ꯑꯁꯨꯝꯅ ꯔꯣꯁꯟꯗꯨꯁꯨ ꯀꯧꯈ꯭ꯔꯦ꯫ ꯑꯗꯨꯒ ꯆꯥꯛ ꯄꯨꯟꯅ ꯆꯥꯃꯤꯟꯅꯁꯤ ꯍꯥꯏꯗꯅ
Rosanda hairaba matungda Prasanga pulap lakminari. Prasana maang thana lakpani. Mahaki room madu yoramdai gi matam maduda karigumba posak ama urakli. Prasansu sablepi istiara karaklaba kana duda. Prasangi mataw duda Rosanna. Itaw, kaidauragi? Itaw! Gyan panakuna tadi adum tumina sab leptuna lay. Prasana. Itaw. Ay po kaidauragi. Kaino nangi kada sangya hadraga sab lepaga lay dito. Sango, kada karatuna sango. Prasan, masado gyamin itatada adum sangi. Kaduda yauraba matungda makoysu sak thongna basyamba saba tauraba matungda Prasanda Rosana tapna hanglai. Itaw, kay gino nang nangasay sable pagalay dito. Nati, nang punas hado kay tauragi. Itaw, kay sutudok pa taw dita. Ado, nang sige o na di ay giro masida hingleklo. Hayang ayok nga na dumaksalo. Hoyda, ado gibudi. Hayang nga na dumaksat kita kay sutudok pa kay ba matalay ro. Asi hayraga anido wari watay sana doon na yena do thongli. Haw na satok laba matungda, Prasansu ado magtumtari. Rosansu yam na nungay na potari ngay matam ni. Thongnaw gi mingsela do tapna hangtolakli. Mingsela do da nupiya magisaktamda, yam na kiba panglaba nupiya magisaktamda mami tarak tuna. Rosan na tumliba amadi Prasana tumliba kagi, makoy gi tumpam mapado da sang bahorakli. Nupiya do na sang lakpada kongpam ado, muksuk muna tay. Mabani siya hingi matam, yam na nungay na pothan narakpa matam ni. Asum na nupido, tapna laklaba matunda, tumin na barum tang bamay kaya sumda dumaksangkri. Di padud hadorakli, aduga isang mayama dawawa tana, nupido karigumba mataw dunay say ngang dana, irumay talo sa bagi mataw gum na taw bahorakli. Prasando sumikap thorak pa matam ni, prasan mikap tholakli. Tawreda na, horakli. Barum tang bamay kaya sumsida, kanagumba nupiya mairuzabagum na makol kara thoktuna. Isay sakpagum na tarakli. Ay, amuktang hogoto na yengi. Nungay na tumtaribo Rosana do hogdokti. Mahak sumatanda dumak hogotli. Barum tang bamay kaya sumda tapna laklaba matungda. Kana lay gihayda na mahak sutonga do hangdokto na yengi hayda na. Wakal da sab yung nakalaklaba matam maduda. Barum tang bamay kaya sumda nupiya magi mami sami oy na. Mami kara tarakli bado. Prasan surakli. Prasan madu uba matam damasado laway koksaw bikari. Prasana. Sidi migi mami natra. Nupiya magi mami ni. Barum gi thonga do karatu na haydogli. Aduga barum gi padara do salaw na haydog pa matamda kanagumba matalay ramde. Prasan mataw do di ingangakli. Tanza do da maya sisu pulaw na itamutki. Prasan kampre kangi. Adubo mahak barum masidagi pakna thokti. Asum na layringay matam maduda mahaki tungtang basarukta musin mo na masami pa na nupiyama noki taw do na lepaga layrami. Prasan di karigumba matauba sa nati. Prasan sutok lagi hayda na mahak sutawrak laba ka na duda nupiya do kamayok na kri. Mataw duda prasan suyam na kanalawi. Asum na prasan do laymay da gyan maang do na dumaktakri. Rosan di do magsusu kam do na tumli. Mahaki mamang damamana ba prasan si kanagumba nupiya manasiyan do na satpagum na masaksing ado. Iyang bada yam na kira ba sakta mamada prasan ado. Yam na wana satpagum urami. Rosan na. Itaw, ngay ko. Sakino itaw, ngayakta ngay ko. Asum na hayra ba su prasan ado. Karigumba mata ado magtada na satkri. Mataw do da prasana. Itaw sa kadawragi. Itaw. Asum na kay no masilda suyam na soli. Ado bumahak na kauriba pum na magsing ado kanagumba mata hektada na dumaksakri. Asum na tawdo na layringay mata maduda. Mahaki masado da kanagumba misak ama na gitlaw na hekta matabak pa ito na nikpagum tawrakli. Prasan sumasado karino hayda na yung lami. Ado bu sa uda ba kanagumba misak ama na matabak ado pa ito na nambahorakli. Rosan sumatabak ado satok na bayam na kanahonay. Kanagumba misak ama na payrakli ba do. Ado bu kanano matakhang da baning na masasingak pa na sukham tingli. Ay kitabak asida payrakli ba sa kanano? Asum tawda na. Rosan suyam na wana mahak na payrakli ba? Kanagumba misak ama na payrakli ba tabak ado satok ya hayda na yam na wana hot narak pamatamda. Mama na ba prasana si. Yam na kiba sakta mamada prasana do tholakli.
nupi amagi saktam oina su tawi Prasan oina aduga Prasangi saktam oina su manbagum tawi nganglaga kai keno wahi khara hairai nang mapam asidagi khara tuna sakro natrabadi nabani ki thawai aina soidana laurani asumna ngangduna hairakpani ngihaktangi matungda mahak su ngamnaba haidana Roshan su yamna kana muk thiklai asumna tawba matamde mikap thoraklei Roshan su masada kaigumba khara phauri adubu mahakna mikap thoktuna yenglakpa matamda Prasana mahaki thabak aduda phamjinduna mesilaga lairami matau adude ngangai tawriba pumnamak sing asi karino haidana khalai asumna tawriba mayam sing aduda Prasangi matau aduda Roshan su ingangakli bai se aigi thabak asi thadoklu thabakta phamjilibasi amutang handosi Prasandi karigumba amata khumlakti itaw se itaw aigi thabakta phamjilisi se amutang handosi itaw asumna hairami adubu Prasando masilda nganglaga nabani mafam asida aina thawai lauba tare natraga nabani khara thuna chalawrage haibra natrabadi afaba amata oiroi noina soigi sakthak amata pidaba asumna ngangduna nganglakpada houjing ngaktangi mamangda ukhiba Roshangi mamangda ukhiba mayam sing adu amamam toina ningsingba horakle oh tasingna ka sida tamnaredana farese ai gi sase mutang thadokpiyo asumna haijarabasu Roshangi masadu yamna kana phamjilakduna ma khori saramado paiba horakle Roshan su ngamnaba haidana muktheknai tawriba mayam pumnamak sing asida Roshangi masadu siba tare haidana tharo maro onduna khanglami ngi haktang lairaba matungda Roshan su yamna pangal areba budoktuna masadu setokle asumna setoklakpa matam maduda kaagi thongado hangdoktuna thoki haidana tawi adubu kaagi thongado su hangdokpa ngamkhidre mataw aduda Roshanna oh ngasidi aigi numi suredana ai mafam asidagi ai nanthokduna sappa ngamgadoribra asumna haiduna leiringai matam aduda Prasanado mahaki masado ngangduna masasi thekkalakle tawbadabu Roshangi manaktadi sanglaktri masado ngangduna thekkalaklaba matam aduda masado mathak thangba sarugadomda tawkhatkri mathak lomda tawkhatkibaduda Roshan su masado kibana yaraktri thong asi su hangdokpa yadabanina masado kina khangi asumna leiringai matam aduda Prasan mahaki masado pop taba makhai laimaida tarakle aduga sansara saraga Roshangi manaktamna masado khara thuna sanglai Roshan su masado kiba man kibana thong adu hangdokpa yabra haidana yamna kana yenglaba matung aroibada yarakle thong adu hangdoktuna mahakse parap thorakle aduga room sing aduda mahakna tumliba miyoi sing adu loina hokdoktuna room ase kaigumba ama tawre mayam amutang kambiyo haidana koilaw duna selami asumna selaklaba kan thangnariba room sing adu loina thong hangdoknarakle aduga kaidawrage haidana hangbada thokiba wari sing adu loina tamle makhoi ka sing aduda tumliba miyoi sing adu su sangnarakduna ka adugi thong adu hangdoktuna ingwi asumna hek yingluba matamda Prasanado Gyamin ita tadana masado ithek-thekduna lairami mataw aduda mayam asisu kinai adubu Prasan masada su masilda murum sonduna kungkol bungbung kaduna lairami ka thangnabada leiba khara ahaloiba misak amana sumna hirai ibungo nakhoi gi sidi laigi tingi thok tawgadaba male laigi tingi soidana changani aduna sidai maiba ama leibani madu kauraga kaikeno khara yenghallu asumna hairaklaba matam aduda makhoi apartment aduda leiminariba mayang masa kharaga pulap sakminai maibudo kauraklaba matungda apartment aduda khudakta yenghalli Prasando masilda murum soli aduga nophet tawi tawriba pumnamak sing asi su maibana solakpa matamda saptra khara tawge haidana tawi adubu mayam sangduna phabadagi ka hena thoina amata hek tawkhidri Prasana ai thadoklo ai chatlage ai ki phamasida nakhoi mayam sangduna tawribase karino ai chatlage maibaduna hera thawai masa nangna sakya hairibase kadai tana sakadoribano satpa tarabasu nangna hana lairamba ka ase masi thadoktuna oina sakadabani haksang asidagi thadoktuna sapasu satpani aduga masidaisida haksang asi thadoktuna mapung phana da maksakhigadabani asumna hairakpa matam aduda haksang adasu salagi haidana Prasana murum solai maibaduna phajana kupthaduna yenglaba matungda
Maibaduna, fare adudi, nangsu chalo. Asi hairaga ka manungda zaigi ama sama tauri. Prasangi manungda lairamba thawaidu swadumak satkre. Asumna sakraba matungda, Prasandu gyan mangduna dumak takre. Tauriba pumnamak asi urabanina khanglabanina mayam asisu. Kari karam taudana thaudo asi thokibanu haidana hangi. Maduda Rosansu karigumba amata khangautre. Prasansi gyan laklaba matamda hairasi hanglasi haidana hairami. Ngihaktang lairaba matungda Prasana si gyan lakli. Prasana gyan lapa matamda thokiba thogdok singadugi wari singadu loina tamli. Maduda Prasansu loina hairakli. Maibaduna sumna hairakhi. Sahi kharagi mamangda sigi rom masida kanagumba nupi ama singamdana sikhi. Mahaka khangna zariba nupado nupi atopa koiramle haidana. Makuta blade na lentha saduna I mayam ama thokpa hemandana ka manung asida singamdana sikhi. Thogdok aduna maram oiduna thawai asi ka manung asida dumak laibani. Aduna matam kuina sangna kanagumba amata lairudraba masigi ka asi handakti inaw naw na nangna lakpaduda thawai asina nangbu tangthokhinaba yamna kana tawbani. Adubu ka asidi haujiksu mamang thakki matawgumna kanagumba amata kasu ayatpa tawda adumak laiba yarani. Asi hairaga maibado dumak sakre. Prasansu thokiba thogdok amadi tauriba pumnamak singaduna mahaki masadu ikikire. Rosana sumna hairai. Itaw, aigi kaduda silabasu sinna pulapuna laiminarusi maduna phagadaba mali. Prasansu yare. Asumna mathangi numit aduda makhoisu kadu thadok lamduna lakli. Prasansu mahaki potsing adu loina puraktuna Rosangi room maduda lakli. Mafam maduda laibada karigumba amata su tawrakhidre. Yamna nungaina ingna singna laiba haibado oikhre. Asumna wari ase matang asida losinjari. Wari ase nungaibirabadi like amadi subscribe share tobiramu haiduna jari. Phare mayam adudi ngasigidi matang asida losinjarage. Mathangi warida mohna thengnarasi. Ima laibakna yai phare.